ꯆꯥꯎꯋꯤꯀꯣ ꯑꯩꯅ ꯃꯅꯨꯡꯗ ꯆꯪꯂꯕꯁꯨ ꯀꯣꯟꯅꯒꯅꯤ ꯃꯌꯥꯝ ꯉꯁꯤꯗꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯨ ꯈꯔ ꯁꯥꯔꯛꯄꯒꯤ ꯑꯃꯨꯛ ꯃꯆꯤꯟꯗꯣ ꯑꯃꯨꯛ ꯍꯥꯎꯅꯤꯡꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯅꯍꯥꯟꯗꯤ ꯑꯩꯅ ꯃꯆꯤꯟꯗꯣ ꯍꯥꯎꯅꯤꯡꯂꯗꯤ ꯑꯩ ꯆꯤꯡꯒꯤ ꯌꯦꯟ ꯅꯨꯄꯥꯒꯨꯝꯕ ꯍꯠꯂꯒ ꯆꯥꯏꯅꯀꯣ ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯀꯔꯤ ꯂꯣꯛꯀꯤ ꯉꯥꯗꯨ ꯅꯨꯄꯤ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯍꯣꯃꯣ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯑꯩꯅ ꯐꯥꯔꯒ ꯆꯥꯈ꯭ꯔꯅꯦꯕꯀꯣ ꯉꯁꯤ ꯑꯗꯨ ꯆꯠꯂꯒꯦꯕꯀꯣ ꯉꯥ ꯐꯥꯕꯗꯨ ꯎꯠꯄꯤꯒꯦꯕꯀꯣ ꯀꯔꯝꯍꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯐꯝꯗꯨ ꯊꯥꯞꯄꯒꯤ ꯆꯥꯡꯗꯨ ꯀꯌꯥꯃꯨꯛꯁꯨ ꯊꯥꯞꯄ꯭ꯔꯥ ꯍꯥꯏꯔꯗꯤ ꯁꯣꯔꯁꯨ ꯑꯗꯨꯝ ꯇꯠꯀꯦ ꯇꯧꯈ꯭ꯔꯕꯅꯦꯀꯣ ꯊꯥꯞꯃꯟꯕꯒꯤ ꯍꯥꯏꯕꯗꯤ ꯊꯥꯞꯂꯗꯤ ꯉꯥꯁꯨ ꯈꯔ ꯂꯩꯕꯒꯤꯀꯣ ꯑꯅꯛꯄꯗꯗꯤ ꯃꯤꯁꯨ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯌꯨꯛꯇ ꯑꯁ ꯉꯁꯤ ꯍꯟꯖꯥꯡ ꯂꯩꯇ꯭ꯔꯦ ꯐꯥꯈꯤꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯠ ꯐꯥꯅꯕꯒꯤꯀꯣ ꯑꯅꯛꯄꯗꯗꯤ ꯑꯗꯨꯒꯤ ꯑꯩꯗꯣ ꯑꯊꯥꯞꯄꯗ ꯈꯔ ꯆꯠꯄꯅꯦꯕꯀꯣ ꯑꯗꯨ ꯃꯐꯝꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯦ ꯋꯥꯅꯦꯕꯀꯣ ꯃꯐꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯪꯅ ꯆꯤꯛꯅ ꯐꯖꯩꯌꯦꯕꯀꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗ ꯁꯤ ꯆꯠꯄꯗꯨ ꯑꯗꯨꯝ ꯎꯠꯂꯛꯂꯒꯦ ꯏꯁꯤꯡ ꯆꯥꯎꯕ꯭ꯔꯥ ꯆꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯌꯦꯡꯂꯁꯦ ꯑꯗꯨꯝ ꯗꯥꯎꯗꯀꯣ ꯂꯛꯇ ꯑꯣꯏꯔꯛꯀꯦꯕ ꯑꯗꯨ ꯌꯦꯡꯂꯁꯤ ꯂꯥꯛꯑꯣ 또 ꯃꯌꯥꯝ ꯂꯣꯛ ꯌꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯉꯥ ꯐꯥꯅꯉꯥꯏꯗꯃꯛ ꯄꯣꯠꯁꯤꯒꯨꯝꯕ ꯈꯔ ꯁꯦꯝꯕ ꯍꯧꯔꯒꯦꯕ ꯑꯁꯤ ꯀꯩꯅꯣꯅꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤ ꯆꯥꯝꯍꯧꯔꯒꯦꯕ ꯍꯥꯏꯕꯗꯤ ꯀꯨꯏꯅ ꯉꯥ ꯐꯥꯕ ꯆꯠꯇꯕꯅꯤꯅꯀꯣ ꯃꯣꯏꯗꯣ ꯃꯅꯝꯗꯨ ꯉꯥ ꯃꯅꯝ 이싱도 남한기게 먹고 bang anh tao bang 그러면 맛이 ngakha 만도 ngapak kune boko 그래서 hujikse 이싱수 싸우버기고 nga수 마탁다 바이라가 레이바 바이바이디 하나라가 레이바간다 쭉 떠도 파예 버고 알아? 그러면 이싱으로 가자부도 영어 아시 마카도 영어 누가 마탁도 알아 ꯅꯣꯡꯃ ꯆꯥꯅꯕꯗꯤ ꯑꯗꯨꯝ ꯐꯪꯒꯅꯦꯕꯀꯣ ꯑꯗꯨꯝ ꯊꯥꯛꯑꯦꯕ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯉꯥ ꯌꯥꯝ ꯑꯗꯨ ꯀꯩꯅꯣ ꯁꯤꯁꯨ ꯅꯨꯡꯉꯥꯏꯃꯟꯕꯒꯤ ꯑꯩ ꯈꯔ ꯆꯣꯡꯈꯤꯒꯦꯕꯀꯣ ꯏꯁꯤꯡ ꯆꯥꯎꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯨ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯏꯁꯤꯡꯗ ꯁꯥꯟꯅꯕ ꯑꯣꯏꯅ ꯑꯗꯨꯝ ꯉꯥ ꯆꯔꯥ ꯑꯃꯈꯛꯇ ꯑꯣꯏꯔꯁꯨ ꯆꯥꯅꯉꯥꯏꯗꯃꯛꯀꯣ ꯑꯗꯨꯝ ꯊꯤꯕ ꯆꯠꯄꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯄꯥꯛꯂꯒ ꯂꯩꯕꯒꯤꯀꯣ ꯇꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯒꯅꯦꯕ ꯑꯩ ꯆꯣꯠꯂꯒ ꯂꯣꯏꯅ ꯍꯣꯔꯦꯟꯗꯤ ꯌꯨꯝ ꯆꯠꯄ ꯀꯥꯟꯗꯗꯤ ꯏꯪꯒꯅꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤꯗꯨ ꯃꯥꯟꯇꯦꯟꯗꯣ ꯁꯨꯃꯥꯏꯅ ꯆꯠꯄꯅꯦ ꯁꯨꯃꯥꯏꯅ ꯃꯀꯣꯛꯁꯦ ꯃꯈꯥꯗ ꯂꯩꯒꯗꯧꯕ ꯈꯖꯤꯛꯇꯪꯅꯦꯕꯀꯣ ꯑꯩ ꯁ꯭ꯂꯤꯞꯄꯔꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯅ ꯉꯥꯟꯈ꯭ꯔꯦ ꯃꯔꯨꯞ ꯄꯨꯜꯂꯗꯤ ꯅꯨꯡꯉꯥꯏꯕꯤꯒꯗꯧꯕꯀꯣ ꯏꯊꯟꯗ ꯑꯣꯏꯕꯒꯤ ꯐꯔꯛ ꯌꯥꯝ ꯇꯥꯏꯌꯦꯕ ꯃꯌꯥꯝ ꯐꯖꯕꯗꯣ ꯁꯤꯗ ꯋꯥꯒꯤ ꯏꯁꯇ꯭ꯔꯦꯠꯇ ꯂꯩꯌꯦꯕꯀꯣ ꯁꯤ ꯐꯖꯩꯌꯦ ꯑꯩ ꯃꯌꯥꯝꯁꯨ ꯂꯥꯛꯑꯣꯕ ꯑꯩ ꯄꯨꯅꯤꯡꯈ꯭ꯔꯦꯕꯀꯣ ꯁꯤ ꯃꯐꯝꯗꯨ ꯅꯈꯣꯏꯒ ꯄꯨꯜꯂꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯄꯁꯨ ꯐꯪꯒꯅꯦꯕ ꯏꯊꯟꯗ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟ ꯂꯩꯅꯤꯡꯉꯥꯏ ꯇꯥꯏꯕꯀꯣ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯐꯥꯈꯤꯕ ꯉꯥꯗꯨꯀꯣ ꯁꯤꯅꯦꯕꯀꯣ ꯉꯥ ꯑꯣꯛꯅꯦꯕꯀꯣ ꯁꯤꯗꯣ ꯉꯥꯃꯨꯅꯦ ꯍꯥꯏꯌꯦ ꯉꯥꯃꯨꯅꯦ ꯇꯨ ꯇꯤꯟꯁꯨ ꯇ꯭ꯔꯨꯞ ꯇꯥꯈ꯭ꯔꯦ ꯍꯥꯎꯕꯅꯦꯕꯀꯣ ꯇꯨ ꯁꯤ
ꯑꯗꯨꯝ ꯂꯣꯛꯇ ꯐꯥꯕꯅꯦꯕ ꯑꯗꯨꯝ ꯑꯩꯅ ꯉꯥ ꯐꯥꯕ ꯀꯔꯤ ꯀꯔꯥꯗꯤ ꯐꯖꯅꯗꯤ ꯎꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯑꯩꯅ ꯁꯨꯝ ꯀꯥꯞꯂꯒ ꯃꯤ ꯀꯥꯞꯂꯒ ꯏꯃꯥꯅ ꯀꯥꯞꯂꯒ ꯂꯩꯈ꯭ꯔꯗꯤ ꯉꯥꯗꯨ ꯌꯥꯝꯅꯔꯣꯏꯕꯀꯣ ꯑꯗꯨꯒꯤ ꯁꯤ ꯑꯣꯏꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯉꯁꯤ ꯃꯨꯔꯒ ꯇꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯁꯤ ꯉꯥ ꯀꯧꯗ ꯉꯥꯃꯨ ꯑꯁꯤ ꯑꯣꯏꯗꯤ ꯑꯁ ꯑꯩꯒꯤ ꯈꯨꯠꯇꯨ ꯁꯤ ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯗꯨꯝ ꯆꯥꯝꯒꯗꯧꯕꯅꯤꯅꯀꯣ ꯁꯤ ꯂꯣꯏꯅ ꯀꯩꯅꯣ ꯑꯄꯥꯛꯄꯁꯤꯡꯗꯨ ꯉꯥ ꯐꯥꯔꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯉꯥꯅꯤ ꯁꯤ ꯑꯣꯏꯗꯤ ꯍꯥꯎꯗꯤ ꯍꯥꯎ ꯉꯥ ꯐꯥꯔꯤꯕ Ngasim. ngara hay azde tume sini tume ngara chaba ganda ving ing yung khong bane shoo kan ma pot ne nga si krasira lok ta leiba ni na ko ma moi loki lung gumba char ga leibne ba ma mayam su janing budi yauram ga da go male ai wakan ai amadi chomba hokre jagoi sakre asina na ye khandi hai asina bago na gi maming dai phajana di khang ngamde du mahau khakta na khang budi ko hauba pot ne hai ba khakta khang bane ba ina di ꯂꯣꯛꯀꯤ ꯉꯥꯅꯤꯅ ꯀꯣ ꯃꯌꯥꯝ ꯍꯥꯎꯕꯗꯨ ꯃꯍꯥꯎꯗꯨ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯃꯥꯒꯤ ꯃꯍꯥꯎ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯕꯅꯦ ꯃꯍꯥꯎ ꯍꯥꯎꯃꯟꯕ ꯁꯥꯡꯉꯦ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯀꯂꯔꯁꯨ ꯀꯣ ꯇꯨꯞ ꯇꯨꯞ ꯂꯥꯎ ꯆꯣꯡꯊꯣꯛꯄꯁꯨ ꯌꯥꯎꯅꯈ꯭ꯔꯦ ꯂꯣꯛ ꯅꯨꯡ ꯑꯆꯧꯕ ꯃꯈꯥꯗ ꯂꯩꯕ ꯄꯣꯠꯅꯦꯕꯀꯣ ꯁꯤ ꯍꯣꯏꯗꯨ ꯃꯦꯝ ꯃꯁꯤ ꯐꯥꯕ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦꯕꯀꯣ ꯑꯩ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯦꯝꯕ ꯀꯔꯤ ꯀꯔꯥꯗꯤ ꯎꯠꯂꯔꯣꯏꯒꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯕ ꯀꯥꯟꯗ ꯑꯣꯏꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯒ ꯚꯤꯗꯤꯑꯣꯗꯨ ꯆꯥꯕ ꯀꯥꯟꯗ ꯑꯣꯏꯅ ꯑꯃꯨꯛ ꯎꯠꯂꯛꯂꯒꯦꯕꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯉꯔꯥꯡ ꯍꯥꯏꯕꯗꯤ ꯑꯩꯗꯨ ꯑꯍꯤꯡꯗꯤ ꯆꯥꯗ꯭ꯔꯦ ꯋꯥꯕꯒꯤꯀꯣ ꯂꯝꯕꯤꯗꯨ ꯊꯥꯞꯃꯟꯕꯒꯤ ꯆꯠꯄꯗꯨ ꯈꯔ ꯆꯥꯛ ꯒꯨꯝꯕ ꯌꯣꯠꯄ ꯉꯝꯗ꯭ꯔꯦꯕꯀꯣ ꯋꯥꯃꯟꯕꯒꯤ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯑꯣꯏꯅ ꯆꯥꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯑꯩ ꯍꯧꯒꯠꯂꯒ ꯊꯣꯡꯂꯒ ꯆꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗ ꯁꯤ ꯉꯥꯗꯨ ꯁꯤ ꯉꯁꯥꯏ ꯉꯔꯥꯡ ꯑꯩꯅ ꯈꯨꯠꯅ ꯐꯥꯈꯤꯕ ꯉꯥꯗꯨꯅꯦꯕꯀꯣ ꯂꯣꯛꯀꯤꯅꯦꯕ ꯑꯗꯨꯒ ꯀꯪꯍꯟꯕꯀꯣ ꯀꯪꯕ ꯍꯥꯏꯗꯤ ꯉꯥꯔꯧꯒꯤ ꯇꯥꯏꯞꯇ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯑꯣꯛ ꯍꯥꯏꯔꯒ ꯉꯥꯃꯨ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯑꯆꯧꯕ ꯑꯃ ꯑꯩꯅ ꯕ꯭ꯂꯦꯛ ꯀꯂꯔ ꯁꯤꯃꯨꯛ ꯁꯥꯡꯅ ꯎꯠꯄꯗꯣ ꯑꯗꯨꯗꯣ ꯑꯁꯤ ꯃꯦꯠꯄꯅꯦꯕꯀꯣ ꯑꯁꯤ ꯃꯣꯔꯣꯛ ꯑꯍꯤꯡꯕꯅ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯑꯉꯧꯕ ꯑꯗꯨꯝ ꯉꯧꯕꯀꯣ ꯑꯗꯨꯒ ꯁꯤ ꯆꯝꯐꯨꯠ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯆꯥꯔꯒ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯨ ꯆꯥꯅꯉꯩꯗꯃꯛ ꯄ꯭ꯔꯦ ꯇꯧꯈꯤꯒꯦ ꯃꯦꯝ ꯑꯗꯨꯗꯤ ꯑꯩ ꯍꯧꯈ꯭ꯔꯒꯦꯕꯀꯣ ꯑꯗꯨꯝ ꯆꯥꯅꯕ ꯑꯗꯨꯝ ꯉꯥꯗꯤ ꯀꯪꯍꯜꯂꯒ ꯑꯩꯅ ꯊꯝꯕꯅꯦ ꯍꯥꯏꯕꯗꯤ ꯁꯤ ꯀꯩꯅꯣꯒꯤꯗꯃꯛꯀꯣ ꯉꯁꯤ ꯂꯣꯏꯅꯗꯤ ꯆꯥꯕ ꯉꯝꯂꯣꯏꯅ ꯉꯔꯥꯡꯒꯤ ꯌꯥꯝꯕꯗꯨꯀꯣ ꯍꯥꯏꯗꯤ ꯈꯨꯠꯃꯛꯅ ꯋꯥꯅ ꯐꯥꯔꯒ ꯍꯥꯎꯔꯝꯕꯗꯣ ꯑꯗꯨ ꯍꯥꯎꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯝ ꯌꯥꯝ ꯊꯥꯞꯅ ꯆꯠꯂꯒ ꯐꯥꯕꯗꯨꯀꯣ ꯂꯣꯛꯀꯤ ꯉꯥ ꯆꯥꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯕꯀꯣ ꯑꯗꯣ ꯄꯨꯟꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯐꯥꯕ ꯆꯠꯁꯦꯕ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯕꯅꯤꯅꯀꯣ ꯑꯩꯅ ꯄꯤꯅꯤꯡꯗ꯭ꯔꯕ ꯅꯣꯏꯗ ꯄꯨꯟꯅ ꯂꯥꯛꯑꯗꯤ ꯄꯨꯟꯅ ꯐꯥꯔꯒ ꯆꯠꯄ ꯌꯥꯏꯕꯀꯣ ꯐꯥꯕ ꯃꯣꯔꯣꯛꯁꯤ ꯁꯥꯗꯤ ꯁꯥꯏ ꯑꯗꯨꯒ ꯅꯥꯇꯣꯟꯗ ꯃꯤꯠ ꯑꯁꯤ ꯅꯥꯇꯣꯟꯗꯒꯤ
ꯑꯩꯅ ꯃꯆꯤꯟ ꯍꯥꯞꯄꯦꯅꯀꯣ ꯁꯤ ꯀꯝꯁꯣꯜꯗꯨ ꯃꯣꯔꯣꯛꯇꯣ ꯍꯥꯞꯂꯒ ꯃꯊꯛ ꯅꯥꯇꯣꯟ ꯂꯥꯛꯂꯒ ꯃꯤꯠꯇ ꯑꯃꯨꯛ ꯆꯪꯕꯅꯤ ꯃꯥꯒꯤ ꯍꯨꯗꯨ ꯃꯀꯣꯛꯁꯨ ꯃꯥꯡꯍꯜꯂꯔꯣꯏꯁꯦ ꯍꯩꯔꯤꯕꯣꯛ ꯍꯥꯏꯕꯗꯨ ꯌꯥꯎꯕꯒ ꯆꯤꯛꯄꯗ ꯃꯅꯝꯗ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯈꯣꯂꯝꯗꯗꯤ ꯉꯥꯗꯣ ꯀꯩꯅꯣ ꯑꯁꯨꯝ ꯑꯃꯨꯛ ꯄꯤꯛꯂꯒ ꯈꯤꯛꯂꯒꯁꯨ ꯍꯥꯎꯕꯗꯨ ꯑꯣꯏꯌꯦꯕ ꯃꯥꯒꯤ ꯃꯃꯩꯗꯣ ꯃꯃꯩ ꯐꯥꯎ ꯑꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎꯁꯨ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯈ꯭ꯔꯦ ꯍꯥꯎꯕꯒꯤꯀꯣ ꯑꯩꯒꯤ ꯇꯧꯋꯦꯕ ꯑꯁꯤ ꯂꯣꯛꯀꯤ ꯉꯥꯗꯨ ꯃꯍꯥꯎꯗꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯥꯎꯔꯒ ꯂꯩꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯧꯋꯦꯕ ꯌꯥꯝ ꯁꯨꯝꯕ ꯍꯩꯌꯦ ꯃꯤꯕꯨ ꯇꯨꯝꯂꯒ ꯁꯨꯃꯥꯏꯅ ꯃꯍꯥꯎꯗꯨ ꯂꯧꯅꯤꯡꯉꯦꯕ ꯃꯥꯒꯤ ꯃꯍꯨꯗꯨꯀꯣ ꯃꯍꯥꯎꯗꯨꯀꯣ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦ 하면 미쳤네 바꾸죠. 아니 좀 콧나 짝도 맛진데 비비는 거좀 세사오 하래 비비네 봐도 맛진드나 해 콧짝 튀기노 하오만 그래 콧수 좀 짝을 가이버기 잡다 아니 지금 하고 와는 아이 나 그래 콧 맛진나 봐 엄마 콧부 밤 해봐 또 합준다. 서로 건져보자. 이렇게 nga cần hình nga ngâu bạc nga mệt bạc nga bộ tụm ớt pi bên này bạc cô nga bộ mông anh ngâu bi bạc mông su mệt bạc mông su cần hình là cái chả bự được cần hình là cái này hỏi lắm langsung nomor amat charging deh thôi mẹ ya chỉ k래 nga met pagum met pa susabagi mathakta so ay namok asido hawga daba man ba pot sing da loiga har khan ba wakhan ne bai wakhan di ko hawga pot ti koina thamla roge nongma da loiji logi ha bagi wakhan oi bagi sisu sabagi loi badi ngamdre
ꯌꯥꯝ ꯍꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯃꯨꯛꯁꯨ ꯆꯥꯕ ꯍꯥꯎꯍꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯍꯥꯎꯍꯟꯕꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯃꯨꯛ ꯇꯛꯄꯗꯣ ꯑꯃꯨꯛ ꯎꯠꯂꯛꯂꯒꯦꯕꯀꯣ ꯑꯗꯨ ꯁꯦꯡꯗꯣꯛꯄꯁꯨ ꯅꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯅꯀꯣ ꯑꯗꯨ ꯁꯦꯡꯗꯣꯛꯄꯗꯣ ꯑꯃꯨꯛ ꯎꯠꯂꯒꯦ ꯃꯌꯥꯝ ꯀꯩꯅꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯑꯁꯤꯒꯨꯝꯕ ꯐꯦꯡꯗꯨ ꯑꯁꯤꯒꯨꯝꯕꯁꯨ ꯏꯁꯤꯡ ꯐꯨꯠꯄꯒꯤꯀꯣ ꯅꯣꯡꯃ ꯈꯛ ꯊꯣꯡꯕꯒꯤ ꯎ ꯆꯥꯎꯕꯒꯤꯀꯣ 우가 또 ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦꯕ ꯀꯩꯅꯣ 우ꯒꯤ ꯃꯩꯈꯨꯗꯣ ꯀꯟꯃꯟꯕꯒꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯨ ꯉꯁꯥꯏ ꯍꯥꯎꯅ ꯃꯣꯏꯅ ꯑꯁꯤ ꯍꯣꯏꯅꯁꯨ ꯁꯥꯎꯈ꯭ꯔꯦꯕ ꯆꯐꯨ ꯍꯣꯏꯅꯁꯨ ꯍꯥꯏꯕꯗꯤ ꯈꯨꯗꯛ ꯁꯦꯡꯗꯣꯛꯑꯣ ꯃꯣꯠꯄꯗꯣ ꯃꯣꯏꯁꯨ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯈꯨꯗꯛ ꯁꯦꯡꯉꯣ ꯅꯠꯇ꯭ꯔꯗꯤ ꯀꯔꯥꯏꯁꯤꯔ ꯑꯩꯈꯣꯏꯗ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯈ꯭ꯔꯕꯅꯤꯅ ꯃꯆꯤꯟꯁꯨ ꯍꯥꯎꯍꯟꯕꯤꯌꯦ ꯁꯦꯡꯅꯁꯨ ꯊꯝꯕꯤꯌꯣ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦꯕ ꯃꯣꯏꯅ ꯑꯗꯨꯗ ꯑꯩ ꯁꯤꯗ 시디 그래 딱 잠깐만 시디 잠깐만 그것도 시디 자위고 ꯑꯩꯅ ꯃꯅꯨꯡꯗ ꯆꯪꯂꯕꯁꯨ ꯀꯣꯟꯅꯒꯅꯤ ꯌꯥꯝ ꯊꯦꯡꯕꯒꯨꯝꯕ ꯀꯔꯤ ꯀꯔꯥꯗꯤ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯩ ꯁꯤ ꯊꯥꯡꯖꯤꯟꯈꯤꯒꯦꯕ ꯁꯤ ꯆꯐꯨꯁꯤꯡꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯀꯔꯥꯏꯁꯤꯔꯥ ꯂꯣꯛꯇ ꯉꯥ ꯐꯥꯕꯒꯨꯝꯕ ꯎꯠꯄꯤꯕꯀꯣ ꯃꯇꯠ ꯎꯠꯂꯒ ꯆꯥꯕꯁꯨ ꯎꯠꯄ ꯑꯗꯨꯒ ꯁꯤ ꯀꯔꯥꯏꯁꯤꯔꯥ ꯊꯣꯡꯅꯕ ꯆꯐꯨꯒꯨꯝꯕꯗꯨ ꯑꯗꯨꯁꯨ ꯍꯥꯏꯕꯗꯤ ꯆꯥꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯍꯥꯏꯕꯒꯤꯀꯣ ꯑꯩꯅ ꯑꯗꯨꯝ ꯇꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯝ ꯈꯔ ꯁꯦꯡꯗꯣꯛꯊꯣꯛꯄꯒꯨꯝꯕ ꯑꯗꯨꯝ ꯎꯠꯄꯤꯕ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯑꯁꯤꯋꯥꯏꯗ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ